Lakhipur Online Puthukzaba November ki tang 18 Ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba pao. Kasarda selthumgi chakotpa porakpa haiba hiramda nongmagi oiba khana nainabagi thorom pangthokre. Makal na sinduna nini chumna pangthokpa mifamlen wangangloi kayana saruk yaduna loisinkhre. Manipuri short film Tharikha Silchar Rongpurda release tawkhre. Yahau thengba khoimuna Gifida anisuba best feature film gi mana phangkhre. Lising ani ga kuntaruk chahi gi metric exam gi tamak online application gi matam sangdokan khre. Jiribamda Anoba Computer Center hangdokre. Guwahati gi post office building mai chakpa gi thodokta ani sire amasung mini boys football tournament ta ngasi CKC chingdong lekai ga ichel club ka sanaragani. Hauzik mapungoi ba pau tabirasi. Barak Valley Meitei Convention Kasar na sinduna one day Barak Valley conclave on Rethinking Economic Development in Kasar haiba hiram masida khananai na bagi thoromama multi-purpose hall Pulertol da ngarang pangthokre. Thoramda Taurangbam Nogendra President Barak Valley Meitei Convention Head Office Lakhipur W. Nabakumar Singh Retired Professor Department of Anthropology Manipuri University Yumnam Mani Retired Teacher Khomjinba Pao Aruna Devi President Olasa Manipuri Women Mairapai Coordination Committee Khetrimay Umananda President Mitei Chambers of Commerce Assamna Mathang Sidna Mifamapu Athoiba Mithung amasung Ikai Khumnajaba Mithung Sing Oina Phambakta Leitengki Athokpam Brojena Thoromgi Maroi Pawarol Pathokki Matungda Open Session Haudokki Nungthilgi Technical Session da Professor W. Nabakumarna Moderator Oibiki Session asida Dr. Kamal Singh Professor Department of Economics JNU Dr. Loitungbam Bishojit Assistant Professor Department of Southeast Asian Studies Manipur University Dr. Thoksum Babachandra Retired Associate Professor Department of History DC College na chingba oja singna masa masa gi paper pathokhi aroi badalau ki babarep sing adudi conclave asida akhang ahi singna thambiramba maroi bawafam sing asi Barak Tampak asida khundariba mitei singe sel tumgi pibam phagananaba maroi bawafam sing asi puduna mitei singe marakta campaign chataba ani subada entrepreneur hena puthoknaba honaba ahum subada Aikoigi pandam sing asi thabak ta ontoknanaba mari lainaba stakeholders singda taksinba amadi mari subada hairiba thabak sing asi pangthoknanaba gi damak Barak Valley Meitei Convention da sinaba asina chingbani dale masidi matam sa wai se akoi culture da nasidi Meitei oi akoi punamaki culture da Manipur da laita thanda laita riba Manipur ni wang da thanda laita riba akoi gi marakta matam nga tabgi witness ama akoi leire masih witness ya, aku akan berda identify tahu si hai bersama. Masih aku di witness amani ko, asal witness amani. Masih aku syamdok na bukan nasi. Masih syamdok lagi kunai tunglam saja. Aku yang nak aki bapak nak mangsil lagi matam naik tak bahaya di pose lah lagi. Hilang kudi makta aku swatch apa kunai makta aku lagi. Tabahai baik yang important. Mi mana wangang pada Yaning nasu yaning nasu phajana tare haraga yaning da ba phongdok pagi pose masi akhoi da ta ba hi bagi wakhalon je kaya leirak kari gomba khana nai na badasu khana nai na ri gai manung da hogal da sakhi ta na bagi wakhalon patience leirak da base masi phatte maram di masi akhoi da yam ui meeting tau da su khana nai da ba man loira kanda madu taraga madu da yaning da badu phongdok pagi wakhalon ama koi leiga da adu nanga iba poto da lawwa ya bana karino lawwa ya da bana karino hai badu leiraga khana nai na bada yawbi raga adu me lawwa ya da bade na khan ba singdo puthokpi raga madu komai to gana apha badu onthok da ge hai bagi khana nai na bagi wakhalon se akoi da watsan le adu gumba khana nai na bagi wakhalon do wasal la pana maramoi da na kaidore akoi masen amaga punba yarak amana haiba wa amana tarak tare maramdi amana haiba wa do yaning rega so adu tana bagi patience tana bagi akhang kan do koi da leirak adu amana haiba wa da amana ta bagi akhang kan ba mangsal la haiba se akoi gi nata mangsal ko achau ba culture gi select ta mangsal la ko posaka masi mangsal la ko loina na karamba makhalama mangsal la ko gego bevhar haiba wa halse masi mangsal le ngasi akoi yaning da ba phongdo ko matamda yamna phajaba londa phongdokpagi mahuta
यामना फजदब लोन ओइना यानिंगदबदो फोंदोअमिना नुंसिनदलबगी पुनसन्नब यादनबगी मचा अमो है अखोइना मांगिबा युथइबा निसा चाइबा मयामसे कइगनो हाइदना मंगोदा अवाबदो खंगते हैबा अंगांगना माना युथगा चारगा तौरिबा मयामदो ममा पादरो मंगोदा मागी अवाबदो मयुंगी अवाबदो खंगनगिदबगिनेबा मरमदि मंगोदा साम अखोइ सब्सिस्टेंसी कुलाइदि ओकनबदो लेजेबगी अदुगी दुना मार्क्सी अखोइना करि हाइतारे फ्री केनो हिजाम पीरगदी फ्री बीस हाइ इंग्लिश ता हारेगा फ्री बीस अखोइ सोमदा कोक चुंगसन नद्रे मेरा बाबी तौरगा अखोइगी वारी नुंसिनदबगी यदगी अदुगी तागम तौ लैरेबको पैसा थोंनबगी पोते सुआइ हाइनद्रे कोलम इमासे द फामी जिंग हजि कोलम आई मीटिंग जे तान तान पोट योन याइबो आलू दो बोरा दो ट्रक yang hai gida tharo do yora khraba na yo chakhrab ni ko na jing message ha gi ya adu bukti re hai dinu wache pai na bli na aduna amuk su mai je ge ba thaw kham do hoji ji lai ri jing je lai we hai ram ni hai ri na log jar ge lai na tabakkari skill hai wi ge furit lon ba oi gera la ri kon sa bo oi gera adagi चौकरी सेम कंतो गरा मई फिटिंग ही होइगरा वडी बड स्किल अमा हाइबरा ले हाइतबा मी स्किल अमा लेरबा मा सुदेन कनो सुयम लेमोय ले मा स्वांग मांगोय मा जो जि sai चौकरी का करी फी सारे लाई ga हाइबै ने aina talladi isado aigi tawlaw roidro aigi imawdo aigi tawlaw roidro ahal oidiba jum dugi jumure no oidiba ahal duna tallaga jahau thenga aigi imaw aigi isado aigi tawlaw gani haiba aduna anna hobi dana kari thabak su gani kari dawni haido jinna ngandraga su thabak na takpa se mathaura haiba se ai mayam da thamjen Manipuri Kanbalup Makalna Sinduna 2 days Convention of Peace and Development of Manipur Haiba Thim Masida Pangthokiba Convention gi Nini Chanba Numit Ngarang Ayukta Kaisam Bitapati Amadi Saikom Komlakantana Mediator Obiki Wangangroi Oina Arambam Nandababu Retired SCS na Wapong Thambiki Mathangda Dr. Dhanabir Laisramna Mamal Jamlaba Wapam Singh Thambiki Ayuki session loisilaba matung nungthilda convention asigi loisinbagi thoramda Manipuri Kanbalup Makalgi chairman RK Sanahal Akoijam Sethajit Dr. Dhanabir Laisram Kangabam Dhiren amadi Dr. K.N. Chana Presidium member sing oina daistapam ki convention asida saruk jakiba Manipur Tripura amadi Assam gi CSO sing apunbana maroiba warep kamaram lawki warep sing adudi ahanbada anisuba convention amasinba anisubada Manipuri singi oiba apunba India Bangladesh Myanmar gi oiba apunba amagi lising semba ahumsubada convention asi makhatana pangthokna ba Assam Manipur Tripura gi mihud yauna convener committee ma semkhre ngarang convention loisenbagi thoramda president member oina makal gi chairman RK Sanahal na haikibada numini chumna pangthokliba convention asida akhanaba wangang loi singi mamal yamna ba pautak sing adubu makal na loksin jaraga thabak oina pangthokna ba hona jagani haina phongdokhi Panjobam Loknatna Thagatwa hai piduna convention adu loisenki Manipur Pandabalam Zay Ili Dumande Maramdi Mathathi na Sanariba Reared Art Habadumai Quida Pura Later Aquida Quidigi Mayam Nangong River Aquigi Kariatare Aquigi says Sandil the Puniba Uranium Adekange uranium pange adidi all these magi Tamil range the pange the thousi best how to be ba Manipur ke praja apna mana Manipur ko pukchen se na nusibiu Manipur ko kanchi haragadi asi ki pukchen se ba se kali ban makhat ke amar praja ro di apoi Manipur kan mana mo asi wapam ke hajar da na apna mana na kan pabi le da thada tadi maka asi da ai wapam ke sanjay na mo November gi tara taruk ngarang nong maijing numita Silchar Rongpur da leiba Kaisam Luhong Sanglenda MTC gi thawrang makhada Thariktha Kobat short film ama release tawkhre IS Tingomna producer oiduna puthokpa film asigi screenplay writer Dr. Kunjalal Yendrabam amadi direction na Somor Luwangni film asida Manikumar Naremcha Krishnamani Mutum Rameshwari Posangbam amadi
Victoria Khaidemna chingba actor sing sarujaki. Film asi utringai gi mamangda IS tingomna iba lairik anikhak amadi Barak Mapao na puthokpa Posambam Rameswari gi Thamoi Charong haina mingthonba music video album amasu release tawki. IS tingom gi phong ki balairik ani adudi English ta iba wari macha taramanga yawba Last Resort amasung Srimati Radharani haibasina Radharani amasung Myanmar gi luchingbi Aung San Suu Kyi gi Punsiwari yauri lairik ani si tharaga aibagi lairik taratre sukre Haudokpagi thoramda Thausinlu Manipuri Theatre Center Assam gi President Dr. Kunjalal Jendre Bamna Mipamapu Potharaba Assistant Commissioner Income Tax Larelakpam Champalal la Mithunglen MTC gi Pautakloi IS Tingom Circle Officer Kaisam Isan amasung Saisakpa Arambam Chandramohana ikai khumnaningai oiba mithung oina sarukjakhi Imu nupi tharik thabu udene mabu leitrane mama tharik tha aigi nupi ni aina mabu masak munna fazana khangi yare janindre kona charage Ima Angang si amte school thi lugi. Hoi hoi. Ibungo, section na chalu ko. Hoi bubu. Hayo, ay sinang ki kanano. Aigi puroy bani. Aigi sorni. Kari. Ki bunang ina puroy ba. Ingudam Smart Store na miyamda online gi kuthangda pochei leibagi kudong sana na bagi damak online marketing platform ama hangdokchare store asida leiriba makhal makhagi smart gadgets sing fancy unique stationery items sing birthday gift loinana yumda sijinaba atei potlam kyamarom online gi kuthangda miyamda phanghalagani adomna ingudamsmartstore.com hairiba website asida changlaga order tobiba yaragani screen da uliba condition khara sigi makhada local area singda home delivery amasung cash on delivery gi kudong sabasu thamjari aduga packaging amasung shipping charge kudingmak free oigani miyamna kupamarol gi damak kasar fuller tolgi obi road ta leiriba ingudam smart store da lengsin biragu natraga mobile number 943517612 natraga 7896171841 number asida call tobiu Swami Vivekananda Auditorium State Youth Center West Bengal na pangthokiba mangasuba Global Independent Film Festival of India GIFI lisingani kunmanga gi film award ceremony da Rakesh Naremna direction piba Manipuri feature film Yahau Thengba Khoimuna second best feature film gi bana phangkhre Dr. R.K. Noyon Sana Devina story amadi producer oiriba film asigi screenplay amasung dialogue sagnareba filmmaker Khoirakpam Bisamitrani Lisingani kuntaruk chahigi metric exam gidamak online application gi matam sangdokan khre Assam State School Education Board nangarang thokiba notice amagi matung inna online application gidamak mari leinaba portal adu mamang thabada aroiba matam November gi tang 33 oiramba adu November gi kun phawba hangduna thamlagani hairi November gi 19 hayeng lebak pokon numita Jubin Garg ki mopok numita Rajya Sinba thungna tharom kya pangthok lagani numina se da rajya gi mafam yangkai humjoida blood donation camp pangthokani haina Mukhyamantri Dr. Himanta Biswa Sarma na phongdokre asitanatana Kokrajhar jilla gi Kauranga Tural Torbanda Chanmarida Lambiga Kuntrana Konma mafamda Jubin Garg Park sengbalagani BTR gi luchingba Hagrama Mohilarina Park asi urep uyung tambigani Manipur Women and Child Development Association ki makhada Computer Training Institute Koba Computer Tampham Center ama Jiribam ki Kalinagar da Jiribam ki social worker Namerakpam Budhachandrana chief guest oiduna ngarang hangdokre Thoramda Jiribam Higher Secondary School ki retired principal S Maniton Singh retired assistant inspector of school Jiribam Promotes Das
Social worker Muhammad Manan amadi Lalpani High School ki oja MM Hasana mathangsidna President Guest of Honor oina daista phamke. Chief Guest na luchingduna nauna hangdokliba computer training asi ribon kaktuna hauna bimatung ina hangdokhi. Guwahati gi Bhoralu mukta laiba post office building amada khanguduna hawrakiba mai chapagi thodok amada miyoi ani sire. Paugi matung ina Maligao gi manakta laiba post office building adugi ahum suba floor aduda ngarang mai hawrakibani. Kudakta fire service ki gari sing thongladuna mai muthanaba honaki amasung miyoi anigi asibak chang phangnaki haire. Thodok asi karamna hawrakibano haibagi matangda police na thijinba hokre. All Jiribam Sports Association na sinduna Jiribam Higher Secondary School ki sanabungda Team Tarana Saruk Jaduna Sanariba Ahanba NG Rajan Singh Memorial Mini Boys Under 13 Football Tournament Lesinginiga Kunmangagi Ngarang Sanakiba Quarter Final Match ta CKC Chingdong Lekaina Ichel Club Dibongbu Goal Marisuno Damaiti Hankre Tournament asigi ngasi nungtil pungani makai taba matamda CKC Chingdong Lekaiga Ichel Club ka sanaragani. Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maroiba paw amukhanna Kasarda selthumgi chakwatpa porakpa haiba hiramda nongmagi oiba khana nainabagi thorom pangthokre. Makal na sinduna nini chumna pangthokpa mifamlen wangangloi kayana saruk jaduna loisinkre. Manipuri short film Tharikta Silchar Rongpurda release tawkre. Yahau thengba khoimuna Gifida anisuba best feature film gi mana phangkre. Lising aniga kuntaruk chahi gi metric exam gi tamak online application gi matam sangdokankre. Jiribamda anoba computer center hangdokre. Guwahati gi post office building mai chakpa gi thodokta ani sire amasung Mini Boys Football Tournament ta ngasi CKC Chingdong Lekaiga Ichel Club ka sanaragani. Lakhipur Online YouTube channel gi paw sandok chaba ngasi gi oinadi matang asida loijare.